Minister Khemsan gi konthong da bom pokhaibada CRPF ki sub inspector ama soklei. Rural Development and Panchayati Raj Minister Yumnam Khemsan gi singjamai ese gi manung chanba Yumnam laikai da leiba yum gi konthong mayada ngarang numidang pung 4 minute yangkhai rom tarakbada sakhang da basing na langsilakpa hand grenade ama pokhaibada CRPF ki sub inspector ama makutta soklei. Thogdok adu Chief Minister nongthongbam bidena condemn tawkhrei. Thogdok thokphum dagi phangba pauna hai miyam na ngaihak leitana protest tawrakpana maram oiraduna minister gi mayum adu matam khara gi mamangdagi hauna CRPF ki personnel singna ngak senduna lakhibane. CRPF ki personnel sing adu section ama minister gi konthong mayada duty taunaba thambane. Makhoi gi manungdagi personnel taruk rotation da konthong ngak laga leibane. Ngarang su mahuksa gumna kangbu amana konthong ngak laga leiringaida KTM company bike tongduna lakpa miyoi ani gi manungda maning da tongba miyoi aduna hand grenade adu personnel sing da langsilambane. Thogdok adu da CRPF ki SI DC Das sahi angkhai taret apokpa Sideswar Das ki makhuta sokhe mahak West Bengal dagi ne F30 CRPF battalion ki personnel ne mahak ki ye thangba khunam da bom mache na pan bagi mafam lai khudak to hospital da pukhatuna layeng khrei bom gi attack adu da Khemsan gi yum amade mapot masai singa mapauba amang ata thoki de bom pokhai handune attack torok bagi pau hek phangbaga Chief Minister nongthongbam biren thuna yangna Khemsan gi yumda lakhi amasung Khemsan ga pungkhai amarom phamina duna thoki ba thogdok adugi matangda wari sanakhe paw asina makhata na hai Chief Minister nongthongbam biren na ngarang gi bom pokhai bagi thogdok adubo akan ba mawong da condemn tawkhrei bom pokhai bagi thogdok thokhraba matungda Imphal West District Police Commando gi kangbu changsilakhi amasung manak nakpada leiba mafam kaya marumda thiba humbagi thabak chathakhe